Russia amasung Ukraine gi conflict asi hek hawkibadagi malemgi leiriba country kaya sing asida awanba kaya ama lakli masiga loinana anauba amasung angakpa wafam kaya amasu thorakpa leptri Russia da khusukhulai sing yonba yaroi haiduna athingba thamkiba European Union gi maru oiraba country sing mamal yamlaba khusukhulai sing Russia da yonduna leiramba thengnakre hairiba khusukhulai sing asi Hojik songnariba lanfam asida Russia na Ukraine gi mayokta sizinakre mayam pumnamakpu anauba video episode amada amukka hanna taramna ukchari hojik nauna thorakliba update asigi matangda punai mineng tabinasi 2014 da Russia na Ukraine gi Crimea gi jaga asi annex tawba matamda madubu yaningdaba fongdoktuna European Union na 31st July gi numit asida Russia gi mathakta sanction kaya thamsingi masigi matung inna European Union gi leiriba country sing amasung makoigi territory da leiba lamsing asidagi Russia da khusukhulai yonba yaroi haibasisu yauki adubu athingba si leina masida loophole thiduna European Union gi maru oiba country France Germany amasung atopa country kaya amana Russia da khusukhulai sing yolamkre report asigi matung inna Italy Austria Bulgaria amasung Czech Republic na singba country sing asisu yauri aduga hanagi European Union gi member oiramba UK asisu yauri aduga makoina yolamliba khusukhulai sing asigi mamal asi chawrangna 230 million euro muki mamal oigini haina fongdokli masigi matung inna Russia da France na 152 million euro muki mamal oigidaba military equipment sing yonki haina fongdokli aduga Germany na tanks amasung howitzer kaya ama Russia da yonki haina report asida claim tauri lemhoriba country tara asinasu bombs amasung military gi equipment sing asi sabada sangba masak maran kaya ama Russia da yonki haina fongdokli hojik thorakliba wafam asi Russia amasung hojik Ukraine gi leiriba lanfam asida Ukraine gi mateng panglibani haiduna leiriba EU gi country sing asida makoina Ukraine da piriba khusukhulai sing asi matam kharagi mamangda EU gi athingba leina hairiba country sing asina Russia da si yonki haibani matang asida Germany gi maikaidagidi makoina Russia da yonkriba khusukhulai sing adu Russia gi maikaidagi civilian news ki damakta lawbani haiduna makoida thajaba pirakpadagi yonkivani haina fawba defend tawrakli hojik songnariba Russia amasung Ukraine gi lan asida karamba country na karamba country gi side ta leplibano kanana gi misangno haibatu khangnadre haiduna miyoi kaya amana yamna kanna fongdoknarakli hairiba report asi Telegraph hairiba UK based media house asina ihanana claim tawrakhibani masigi matungda malemgi leiriba atopa media housing asina tapna cover tawrakhibani